ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯣꯂꯤ ꯋꯦꯕ ꯁꯤꯔꯤꯁ ꯋꯥꯏꯀꯤꯡꯒꯤ एपिसोड 34 अदु पुदुन लाक्चरे ममांगी एपिसोड सिंगदु येंगबिदबा यावरगदी सोयदन येंगबियु वारी इसि मपुंग फाना बाप तानबगिदमक हाइजबनी अखोइना ममांगी एपिसोड 33 दगी खंखरे पेरिसतना रोलोदगी स्लाना सावरंबा अदु रोलोना थाजबा पीखिबदगी मखोइनी इसि अमत ओइना पुनसिनदुना युम पानबगी लंबीदा अहानबा ओइना खोंगदाखरे वेसेक्स लोमदना नोथ्रमबियागी निंगथौ जुदित की मपा ओइरबा एलाना निंगथौ एकबात का मचानुपीगी लैनरिबा मरी अमदी एथेलुका क्विंट्रिट का लैनरिबा मरी इदुसु लोइना खंखरबन क्रिटिकत्तना रेंगनर असि यिदु कौबी नुपी अदुना निशागी ओइबा हिदा खरा पिजदुना मखोइनीगी ओइबा संसार मद तावदुना लैखरबन अदुगा हेरेल हना कौबा निंगथौ अमसु रेंगनरगी मयुमदा चंगछलक्तुना नॉर्वे पुंबगी निंगथौ असि ओइनिंगे हाइदुना रेंगनरगी फंबा मदुदा फमदुना लैखरे मसिदा रेंगनरनासु लाक्तुना नंग कनानो हाइदुना हेरेलदा हंगदुना एपिसोड अदु लोइसनखिबनी मदुगी मखा एपिसोड 34 असिगी अहानबा सिन असिदा निंगथौ होरिकी मचा एलेंडरना महाकना पेरिसतगी पोरखिबा तेंजै कापा याबा खुलाय अदु अपग्रेड तौखत्तुना काफ्ता टारगेट तौदुना लैरी सिन असि अहानबददी अयेंगबा अखोइदा एलेंडरना काफु खुलाय असिना कापतुना हाटकदबरा हाइदुना चिंगनरम्मी अदुबु ओइरमदे काफकी मनाक्ता लैरिबा चफु सिदा टारगेट तौदुना अरापा मफमदा लैबा पोटसु याम लाइना फोर्स याउना पानबा ngamle एलेंडरना होजिक लापना लैरिबा चफु सिबु कापतुना थुगाइखिबा सिदा मयामसिना खुबा खुदुना एलेंडरबु थागतपा फोंदोकलम्मी काफनासु चंगछलक्तुना एलेंडरदा नंगी खुलाय अदु अरापा मफमदसु पानबा ngame हाइदुना थागतलम्मी एलेंडरना अइना फ्रेंकियागी पेरिस सिटीदगी पोरखिबा खुलाय असि सेमटोक सेमजिन खरा तौदुना अपग्रेड तौरबनी हौजिकती अफबा खुलाय हाबदु ओइरबनी खुलाय असि हौजिक याम लापना कापसु यारे अदुगा खुद चुंबसु हेले काफना नंगना पाइबा खुलाय अदु पेरिसकी लामिसिंगना उरबदी अंगकपम ओइरगनी हाइरम्मी मफम सिमक्तदा लेगर थासु नाकनमदा मागी ओइबा नुपीगी लानमी खरा सेमकत्तुना लैरी मसिबु लेगर थाना ट्रेनिंग कयासु पीरी सोमदना काफना एलेंडरदा बियोना अखोइना थाखिबा मी अदुबु हातखरे मसिदा मखल्लुदा आइसु याम नुंगाइते हाइरम्मी एलेंडरना अइदि मदुदा नुंगाइतबा मत फाउदे हाइरम्मी काफना करिगिनो हाइदुना हंगली एलेंडरना अइना रेंगनरगी मयुमदा पाउमी अमा थमखरबनी मफमदुदा बियोनगी असोनबा रेंगनरगी असोनबा अदुगा अखोइना लान तासनबगी खुदोंचाबदसु माना हाइरकदबनी हाइरम्मी काफना तोरबीनबु नंगोंदा असेंबसिंगदु हाइरकदरा हाइदुना हंगली एलेंडरना माना करिगुंबा पाउसिंगदु हाइरकत्रबदी मागी अंगांगसी अइना हातोकदौरिबनी हाइरी लगर थादी सोमदा नुपीगी लानमिसिंगसी कन्ना ट्रेनिंग पीरी मसिदा काफना येंगदुना एलेंडरदा अखोइना बियोनदा अटैक तौरुबा अदु अखोइना बियोनदा येंगथीरिबसी ममा लेगर थादी ताहनदनबा होनसी हाइरी एलेंडरना कनाना हाइबदगी खंगदौरिबन थबा असिदी इबानी खक्तना खंगबनी हाइरी तंजासिदा लेगर थासु मखोइनीगी मनाक्ता चंगछलगले लेगर थाना काफता नखोइनीना हौजिक सानरिबा वारीदु करिनो हाइदुना हंगली काफना वाफम असि सेमदोक्तुना एलेंडरना तोरबीबु ngakpire hai मदुगी वाफम अदुगीदमक सानरमबनी हाइरी लेगर थाना हौजिक काफता वाखल याम नुंगाइबा माइथोंग अमगा लोइनना अइ नंगोंदा वाफम अमखक हाइगदबा लै अइ ngasiदी ममा अमु हन्ना ओइगदौरे हाइरम्मी लेगर थागी वाफम सि ताबदा काफसु हराउदुना नंग हाइबा वाफम सि ताबदा अइ याम हराउवी हाइरम लेगर थासु अइसु हराउवी हाइरी काफना मोमो नोक्तुना लेगर थादा इबानी मतम चुप्पदा अमत ओइना लैनबगिदमक लुहोंगसी हाइरम्मी काफकी वाफम सि ताबदा लेगर थादी वाखल अमदमुक उंगदु लैथोखरे काफना अइना हाइरबसी नंग याबा ngमरोइदरा हंगम्मी लेगर थासु ngaktang ungamaga काफता अइबु ngakpiu हाइरी काफना ngakpiu हाइबा वाहैदु नंगना इंगोंदा हाइरकनु इबानी लुहोंबगी वाफम सिदा याबिउ हाइखरे लेगर थासु काफना तकमनबदगी वाफम असि याखरे मथंगी सिन असिदना क्रिटिकत्ता मुग लागली मसिदा रेगनरगा बियोनगसी नौना लाक्लिबा हेरलदा येंगदुना बियोना मपादा लाक्लिबा निपा असि कनानो हाइदुना हंगली रेगनरना मसाना हाइबगी मतुंग इनदी टेम ट्रप हाइरिबा लम अदुगी निंगथौनि हाइना हाइ अदुबु लम अदु अइनासु कदाइदा लैबुनो हाइबा खंगदे हाइरम्मी बियोना वाफमदुदा बाबाना थाजरिबरा हाइदुना हंगली रेगनरनासु थाजदे हाइरी बियोना मु अइसु निपा असि थाजदे येंगबदा मबुकजेन सेंगदबा मी माली हाइरम्मी मसिदगी रेगनरना टॉपिक असि चेंज तौदुना मचानुपा बियोनदा नंगना नंगी अमता ngairaba nachanupi sigigi karimta khandribasi karigino haiduna hangli biona khallina kadobagi khalloidoino aina ichadugi manakta changdribasidi mabu uraga kanagumbi mi ningsingi aina madubu ningsingba pamdabadagi changdabani hairami regnarna bionda mu mama macha khaina haliba nangbu karamani pano haiduna nganglagi biona mapada onsanduna aingonda budri babana wafamadu haibiri adubu matam amada babasu imadagi lapthokhibani hairami regnarna nangna khallibudu aranbani nangsu matam adu ningsinglamgadra haina khalli aina nangi namabu lapthokiba leiti mana aibu thadokduna chatkibani nangnasu aibu thadokduna chatkibani haiduna machanupada emotional oiba maithong amaga loinana regnarna ngangakli bion su wafam asidi achumbanina khumpham leitabadagi tuminna leikhre regnarna makha tarduna machada mapa ama oiba haibasi
ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯁꯨ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯊꯕꯛꯅꯤ ꯑꯩꯗꯤ ꯑꯅꯤꯃꯛꯇꯨꯗ ꯃꯥꯏꯊꯤꯔꯤꯕ ꯃꯤꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯊꯕꯛ ꯑꯅꯤꯃꯛꯇꯨ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯤ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛ ꯑꯁꯤ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯕꯤꯌꯣꯟꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯑꯅꯤ ꯑꯁꯤ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯤ ꯍꯦꯔꯜ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯕꯤꯌꯣꯟꯅ ꯍꯦꯔꯜꯗ ꯅꯪꯒꯤ ꯑꯣꯏꯅ ꯍꯤ ꯀꯌꯥ ꯂꯩꯕꯅꯣ ꯑꯃꯗꯤ ꯂꯥꯟꯃꯤꯅ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯑꯩꯒꯤ ꯑꯣꯏꯅ ꯖꯍꯥꯖ 10 ꯂꯩ ꯂꯥꯟꯃꯤ ꯃꯁꯤꯡꯅ 400 ꯀꯨꯝꯕ ꯂꯩ ꯑꯩꯅ ꯔꯦꯒꯅꯔꯗꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯂꯝꯗꯨꯗꯤ ꯑꯄꯤꯛꯄ ꯂꯝꯅꯤ ꯂꯩꯕꯥꯛ ꯃꯆꯥꯅꯤ ꯍꯥꯏꯔꯝꯃꯤ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯅꯪꯒꯤ ꯖꯍꯥꯖꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯌꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏ ꯂꯝꯕꯤꯗ ꯂꯥꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯍꯥꯞꯗꯟꯅ ꯂꯨꯆꯤꯡꯗꯨꯅ ꯄꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯕꯤꯌꯣꯅ ꯅꯪꯒꯤ ꯅꯅꯥꯎ ꯑꯗꯨꯁꯨ ꯅꯪꯗꯧꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯃꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯤꯅꯤ ꯁꯥꯊꯤꯕꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯍꯦꯔꯜ ꯑꯁꯤ ꯃꯊꯟꯇ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯕꯤꯌꯣꯅ ꯑꯃꯨꯛ ꯅꯪꯁꯨ ꯑꯆꯧꯕ ꯑꯃꯗꯤ ꯊꯥꯛ ꯋꯥꯡꯕ ꯃꯤ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯕꯕꯥ ꯔꯦꯒꯅꯔꯗꯧꯅ ꯑꯆꯧꯕ ꯃꯤ ꯂꯣꯏꯅ ꯑꯣꯏꯅꯤꯡꯉꯝꯒꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯕꯕꯥꯗꯧꯅ ꯑꯣꯏꯅꯤꯡꯂꯝꯒꯅꯤ ꯑꯩꯅ ꯈꯜꯂꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯤꯌꯣꯟꯗ ꯍꯪꯂꯤ ꯕꯤꯌꯣꯟꯅ ꯅꯪꯅꯗꯤ ꯑꯩꯕꯨ ꯃꯁꯛꯁꯨ ꯈꯪꯗꯅ ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯑꯆꯧꯕ ꯃꯤ ꯊꯥꯛ ꯋꯥꯡꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯄꯤꯛꯂꯕ ꯂꯝ ꯑꯗꯨꯗꯤ ꯆꯥꯎꯊꯣꯔꯛꯑꯔꯣꯏ ꯍꯥꯏꯔꯝꯂꯒ ꯕꯤꯌꯣꯟ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯑꯅꯤꯁꯤꯅ ꯃꯨꯛꯈꯥꯏꯅꯔꯤꯕꯁꯤꯁꯨ ꯔꯦꯒꯅꯔꯅ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯝꯂꯤꯕ ꯃꯤꯐꯝ ꯑꯁꯤ ꯃꯥꯔꯁꯤꯌꯥꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯅꯦꯆꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯖꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯅꯩꯈꯥꯏꯍꯟꯕ ꯌꯥꯔꯕꯅꯤ ꯐꯤꯔꯦꯞ ꯑꯁꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯈꯨꯠ ꯑꯁꯤ ꯊꯣꯛꯅꯗꯕꯤꯗ ꯃꯍꯥꯔꯥꯅꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯀꯤ ꯐꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯟꯍꯟꯅꯕ ꯑꯇꯣꯞꯄ ꯑꯥꯏꯗꯤꯌꯥꯁꯤꯡ ꯂꯩꯔꯕꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯍꯧꯕꯅ ꯐꯒꯅꯤ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯑꯈꯪꯕ ꯂꯩꯔꯒꯗꯤ ꯃꯤꯐꯝ ꯑꯁꯤꯗ ꯐꯣꯡꯗꯣꯛꯎ ꯍꯥꯏꯔꯝꯃꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯅ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯒꯦ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯂꯩ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯋꯤꯁꯗꯟ ꯀꯧꯏ ꯑꯗꯨꯒ ꯋꯤꯁꯗꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯥꯔꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯊꯧꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯕ ꯂꯥꯟꯃꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯣꯞꯁꯟ ꯑꯃꯈꯛꯇꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯃꯗꯨꯗꯤ ꯋꯦꯁꯦꯛꯁꯀ ꯅꯣꯔꯊ꯭ꯔꯝꯕꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯃꯥꯔꯁꯤꯌꯥꯗ ꯂꯥꯟ ꯇꯥꯁꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯁꯥꯁꯟ ꯑꯗꯨ ꯊꯨꯒꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯔꯥꯅꯤꯒꯤ ꯐꯝ ꯑꯗꯨꯗ ꯍꯟꯖꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯅꯠꯇꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯀꯤ ꯋꯥꯐꯝꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯑꯦꯊꯜꯋꯣꯜꯐꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯁꯨ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯤꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯑꯦꯊꯜꯋꯨꯜꯐ ꯑꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯧꯕ ꯃꯊꯟꯇ ꯂꯥꯏ ꯃꯃꯥꯡꯗ ꯗꯟꯗꯤ ꯄꯤꯖꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯧꯔꯤ ꯑꯃꯅ ꯃꯊꯟꯇ ꯀꯟꯅ ꯐꯨꯖꯔꯤ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯖꯨꯗꯤꯠꯄꯨ ꯃꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯜꯂꯝꯃꯤ ꯖꯨꯗꯤꯠꯁꯤ ꯍꯧꯖꯤꯛ ꯃꯄꯨꯔꯣꯏꯕꯅ ꯀꯧꯁꯜꯂꯕꯁꯨ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯦꯊꯜꯅ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯖꯨꯗꯤꯠꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯤ ꯑꯦꯊꯜꯅ ꯑꯣꯏꯅ ꯖꯨꯗꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯖꯨꯗꯤꯠꯇ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯥ ꯅꯪꯗꯤ ꯃꯥꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯅꯕ ꯍꯤꯡꯕꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯖꯨꯗꯤꯠꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝꯁꯤꯗ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯃꯥꯅꯁꯨ ꯑꯃꯨꯛ ꯑꯩꯁꯨ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯆꯠꯂꯨ ꯃꯍꯥꯔꯥꯅꯤ ꯀ꯭ꯋꯤꯟꯇ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯨꯝꯂꯨꯔꯣ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯄꯥꯄꯤꯅꯤ ꯍꯥꯏꯖꯗꯨꯅ ꯂꯥꯏ ꯃꯃꯥꯡꯁꯤꯗ ꯗꯟꯗꯤ ꯑꯗꯨꯃꯛ ꯄꯤꯖꯧ ꯅꯪꯒꯤ ꯅꯊꯧꯗꯤ ꯃꯗꯨꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯦꯊꯜꯋꯣꯜꯐꯁꯨ ꯌꯥꯝ ꯄꯦꯟꯗꯅ ꯖꯨꯗꯤꯠꯇ ꯀꯤꯟꯅ ꯊꯤꯟꯒꯦ ꯇꯧꯔꯝꯃꯤ ꯖꯨꯗꯤꯠꯁꯦ ꯍꯧꯖꯤꯛ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯅ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯐꯨꯅꯤꯡꯕ ꯃꯑꯣꯡꯗ ꯐꯨꯕ ꯌꯥꯒꯅꯤ ꯃꯗꯨꯗ ꯑꯩꯅ ꯀꯤꯒꯗꯕ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯅꯈꯨꯠ ꯑꯗꯨ ꯍꯥꯏꯒꯠꯂꯒ ꯑꯃꯨꯛ ꯂꯦꯞꯂꯤꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯐꯨꯔꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯕꯗꯤ ꯐꯨꯅꯤꯡꯕ ꯃꯑꯣꯡꯗ ꯐꯨꯖꯧ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯖꯜꯂꯨ ꯏꯕꯥꯅꯤꯅ ꯐꯨꯅꯔꯒ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯍꯣꯡꯒꯗꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯁꯨ ꯍꯣꯡꯒꯗꯕ ꯂꯩꯇꯦ ꯑꯩꯅ ꯈꯪꯉꯤ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡ ꯈꯛꯇꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯃꯁꯤ ꯅꯠꯇꯕ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯊꯜꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯖꯨꯗꯤꯠꯇ ꯋꯥꯔꯧꯅ ꯌꯦꯡꯉꯝꯃꯒ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯖꯨꯗꯤꯠꯁꯨ ꯐꯛꯂꯥꯡꯁꯤꯗ ꯉꯥꯗꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯖꯨꯗꯤꯠꯁꯤ ꯃꯀꯨꯕꯣꯛꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯕꯞ ꯂꯥꯛꯂꯦ ꯖꯨꯗꯤꯠꯅ ꯑꯦꯛꯕꯥꯠꯇ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯦꯊꯜꯋꯨꯜꯐꯀ ꯑꯩꯒ ꯉꯁꯤꯗꯤ ꯈꯟꯅꯔꯦ ꯃꯥꯅ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯛꯇꯕꯤꯅꯤꯁꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ ꯍꯣꯏ ꯑꯩ ꯑꯣꯛꯇꯕꯤꯅꯤ ꯑꯩ ꯏꯁꯥꯅꯁꯨ ꯌꯥꯖꯩ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯏꯁꯥꯅ ꯌꯥꯅ ꯅꯤꯡꯇꯝꯕ ꯃꯤ ꯑꯃꯒꯨꯝ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤ ꯑꯦꯛꯕꯥꯠꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯎꯄꯨꯗꯒꯤ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯃꯁꯤꯕꯨ ꯎꯠꯇꯨꯅ ꯖꯨꯗꯤꯠꯇ ꯈꯨꯗꯣꯞ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯥꯠꯇꯨꯅ ꯊꯝꯃꯛꯄꯅꯤ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯤꯔꯝꯕ ꯈꯨꯗꯣꯞꯅꯤ ꯑꯦꯊꯜꯕꯨ ꯍꯦꯛ ꯄꯣꯛꯄꯒ ꯃꯍꯥꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯜꯂꯨꯗꯕꯅꯤ ꯑꯩꯅꯁꯨ ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯈꯨꯗꯣꯞ ꯑꯁꯤ ꯅꯪꯉꯣꯟꯗ ꯁꯤꯕꯤꯔꯒꯦ ꯍꯥꯏꯗꯨꯅ
ꯑꯦꯛꯕꯥꯔꯠꯅ ꯖꯨꯗꯤꯠꯇ ꯍꯥꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯄꯦꯔꯤꯁꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝ ꯇꯤꯜꯂꯕ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯔꯣꯂꯣꯒ ꯑꯣꯗꯣꯒꯁꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅꯤꯅ ꯍꯧꯖꯤꯛ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯔꯣꯂꯣꯅ ꯇꯥꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯣꯗꯣꯅ ꯇꯝꯂꯤꯕꯅꯤ꯫ ꯔꯣꯂꯣꯅꯁꯨ ꯔꯦꯒꯅꯔ ꯍꯣꯏꯅ ꯇꯧꯔꯛꯄ ꯌꯥꯕ ꯑꯦꯇꯦꯛꯁꯤꯡꯒꯤ ꯃꯔꯝꯗ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯇꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯒꯤꯁꯂꯥꯒ ꯔꯣꯂꯣꯒꯁꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯒꯤꯁꯂꯥꯅ ꯔꯣꯂꯣꯗ "ꯅꯪꯅ ꯃꯐꯝꯁꯤꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯁꯤꯇꯤ ꯑꯁꯤꯅ ꯅꯪꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ꯫ ꯕꯕꯥꯕꯨꯁꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕꯒꯤꯗꯃꯛ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯔꯣꯂꯣꯅ ꯈꯤꯇꯪ ꯇꯟꯅ "ꯑꯩ ꯅꯠꯇ꯭ꯔꯕꯁꯨ ꯅꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯗꯣ ꯂꯩꯔꯤꯕꯗꯨꯗꯤ" ꯍꯥꯏꯔꯝꯃꯤ꯫ ꯒꯤꯁꯂꯥꯅ "ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯊꯥꯖꯗꯦ, ꯑꯗꯨꯒ ꯀꯅꯥꯅ ꯈꯪꯅꯤ ꯃꯍꯥꯛꯁꯨ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯁꯤꯈ꯭ꯔꯕꯗꯤ? ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯁꯤ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯇꯥꯒꯗꯧꯔꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯔꯣꯂꯣꯅ ꯑꯃꯨꯛ ꯒꯤꯁꯂꯥꯗ "ꯄꯥꯡꯗꯕ ꯃꯤ ꯑꯗꯨ ꯈꯛꯇꯅ ꯍꯨꯔꯥꯟ ꯅꯂꯥ ꯇꯧꯗꯨꯅ ꯃꯤꯕꯨ ꯍꯥꯠꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯒꯤꯁꯂꯥꯅ ꯑꯃꯨꯛ "ꯅꯪꯅ ꯉꯁꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯋꯥꯔꯤꯌꯔ ꯈꯛꯇꯅ ꯈꯟꯒꯗꯕ ꯋꯥꯈꯜꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯒꯤꯁꯨ ꯊꯕꯛ ꯈꯔꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯇꯧꯕ ꯊꯕꯛ ꯈꯔ ꯂꯩ, ꯃꯗꯨꯁꯨ ꯅꯪꯅ ꯇꯝꯁꯤꯟꯒꯗꯕ ꯋꯥꯠꯂꯤ" ꯍꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯣꯂꯦꯟ ꯑꯁꯤ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯔꯣꯂꯦꯟꯅ ꯍꯧꯖꯤꯛ ꯀꯥ ꯑꯁꯤꯗ ꯆꯪꯉꯛꯄꯗ ꯅꯤꯡꯊꯧ ꯑꯁꯤ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯔꯂꯤꯁꯅ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯊꯣꯛꯂꯛꯇꯨꯅ "ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯅꯊꯟꯇ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝ ꯂꯩꯕꯒꯤꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯣꯂꯦꯟꯅ "ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯗꯣꯒꯤ ꯃꯔꯝꯗ ꯑꯀꯨꯞꯄ ꯈꯔ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅꯁꯨ "ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯣ" ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯑꯁꯤ ꯄꯤꯈ꯭ꯔꯦ꯫ ꯔꯣꯂꯦꯟꯅ ꯅꯤꯡꯊꯧꯗ "ꯏꯅꯤꯡꯊꯧꯅ ꯁꯦꯅꯥꯄꯇꯤ ꯑꯣꯗꯣꯕꯨ ꯌꯥꯝ ꯀꯟꯅ ꯊꯥꯖꯔꯤꯕ ꯑꯗꯨ ꯊꯥꯖꯗꯕꯅ ꯐꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯂꯝꯗꯝꯁꯤꯕꯨ ꯉꯥꯛꯂꯤꯕ ꯁꯦꯅꯥꯄꯇꯤ ꯑꯣꯗꯣꯕꯨ ꯑꯩꯅ ꯊꯥꯖꯔꯣꯏꯗꯧꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯣꯂꯦꯟꯅ "ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯗꯣ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯊꯥꯛ ꯋꯥꯡꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯐꯝꯕꯨꯁꯨ ꯀꯜꯂꯛꯄ ꯐꯥꯎꯏ" ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯕꯨ ꯑꯣꯗꯣꯅ ꯄꯥꯝꯃꯦ ꯍꯥꯏꯕ? ꯃꯍꯥꯛꯅ ꯑꯗꯨꯝꯕ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯊꯥꯖꯗꯦ꯫ ꯅꯪꯅ ꯉꯁꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯔꯝꯁꯤ ꯀꯅꯥꯅ ꯍꯥꯏꯕꯗꯒꯤ ꯑꯃꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ" ꯍꯥꯏꯔꯝꯃꯤ꯫ ꯔꯣꯂꯦꯟꯅ "ꯋꯥꯐꯝ ꯑꯁꯤ ꯑꯣꯗꯣꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯣꯛꯇꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯕꯅꯤ꯫ ꯏꯅꯤꯡꯊꯧꯅꯁꯨ ꯍꯥꯟꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ ꯅꯤꯄꯥ ꯑꯃꯒꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯑꯣꯏꯅ ꯂꯩꯕ ꯑꯣꯛꯇꯕꯤꯗꯨꯗ ꯍꯥꯟꯅ ꯇꯝꯃꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯤꯕꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯣꯗꯣꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯩꯒ ꯎꯅꯍꯜꯂꯨ" ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯆꯪꯉꯛꯇꯨꯅ ꯅꯤꯡꯊꯧ ꯆꯥꯔꯂꯤꯁꯇ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯇꯝꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯔꯂꯤꯁꯅ "ꯅꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯤ ꯋꯥꯍꯩ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯊꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯗꯤ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯁꯈꯤ ꯑꯣꯏꯅ ꯎꯠꯄ ꯌꯥꯕ ꯄꯣꯔꯛꯇꯨꯅ ꯂꯥꯛꯀꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯑꯅꯤꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯆꯥꯔꯂꯤꯁꯁꯨ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯁꯤꯗ ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯦꯒꯅꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯕ ꯁꯪ ꯑꯁꯤꯗ ꯌꯤꯗꯨꯒ ꯔꯦꯒꯅꯔꯒꯁꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯔꯦꯒꯅꯔꯅ ꯌꯤꯗꯨꯗ "ꯅꯪꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯌꯤꯗꯨꯅ "ꯆꯤꯅꯥ ꯀꯧꯏ" ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯃꯐꯝꯗꯨꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯌꯤꯗꯨꯅ "ꯆꯤꯅꯥꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯗꯤꯖꯣꯡ ꯍꯥꯏꯅ ꯀꯧꯏ" ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯈꯔ ꯍꯥꯏꯌꯨ" ꯍꯥꯏꯔꯛꯂꯤ꯫ ꯌꯤꯗꯨꯅ "ꯑꯩꯒꯤ ꯕꯕꯥꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯅꯤꯄꯥ ꯑꯃꯅꯤ, ꯑꯗꯨꯅ ꯏꯅꯥꯛꯁꯨ ꯌꯥꯝꯅ ꯈꯨꯜꯂꯤ, ꯃꯌꯥꯝꯅꯁꯨ ꯏज्ꯖꯠ ꯌꯥꯝꯅ ꯇꯧꯕꯤ" ꯍꯥꯏꯔꯝꯃꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ "ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯎ" ꯍꯥꯏꯔꯤ꯫ ꯌꯤꯗꯨꯅ "ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩ, ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯈꯔ ꯌꯥꯝꯃꯤ" ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯅ ꯌꯤꯗꯨꯗ "ꯅꯪꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯕꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯌꯤꯗꯨꯅ "ꯑꯩꯒꯤ ꯕꯕꯥꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯅꯤꯄꯥꯅꯤ" ꯍꯥꯏꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ "ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯉꯁꯥꯏ ꯅꯪꯅꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯅꯪ ꯑꯩ ꯂꯩꯔꯤꯕꯁꯤ ꯅꯪꯅꯁꯨ ꯑꯩ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ, ꯑꯩꯅꯁꯨ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯈꯔꯗꯤ ꯅꯪꯉꯣꯟꯗ ꯁꯤꯌꯥꯔ ꯇꯧꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯕꯕꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯁꯨ ꯑꯩꯒꯤ ꯑꯔꯣꯟꯕꯁꯤꯡꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏ" ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯃꯥꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯈ꯭ꯔꯦ꯫ ꯌꯤꯗꯨꯅꯁꯨ ꯔꯦꯒꯅꯔꯗ ꯍꯦꯛ ꯍꯦꯛ ꯄꯤꯖꯕ ꯍꯤꯗꯥꯛ ꯑꯗꯨ ꯁꯨꯡꯅꯕ ꯃꯆꯜ ꯌꯥꯎꯕ ꯕꯦꯒ ꯑꯁꯤ ꯔꯦꯒꯅꯔꯗ ꯄꯤꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯁꯨ ꯍꯧꯖꯤꯛꯇꯤ ꯍꯤꯗꯥꯛ ꯑꯁꯤꯗ ꯑꯦꯗꯤꯛ ꯑꯣꯏꯗꯨꯅ ꯃꯊꯟꯇ ꯁꯦꯝꯖꯗꯨꯅ ꯆꯥꯔꯤ꯫ ꯔꯦꯒꯅꯔꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯌꯤꯗꯨꯅ ꯌꯥꯝ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃꯁꯨ ꯌꯦꯡꯗꯨꯅ ꯁꯤꯟ ꯑꯁꯤꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯂꯥ ꯑꯁꯤ ꯅꯣꯔꯊꯝꯕ꯭ꯔꯤꯌꯥꯗ ꯍꯟꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔ ꯍꯣꯏꯅ ꯊꯤꯟꯇꯣꯛꯄ ꯊꯣꯛꯂꯛꯂꯤ꯫ ꯑꯦꯂꯥꯅ ꯃꯆꯥꯅꯨꯄꯤ ꯖꯨꯗꯤꯠꯇ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯌꯥꯏꯐ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯦꯂꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯔꯥꯅꯤ ꯀꯨꯏꯟꯇ꯭ꯔꯤꯠꯅ ꯑꯦꯛꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯑꯩꯅ ꯑꯗꯣꯝꯕꯨ ꯊꯥꯖꯕ ꯌꯥꯕ ꯃꯤꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯛꯕꯥꯔꯠꯅ "ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯪꯂꯤꯕꯅꯣ? ꯑꯩꯅ ꯅꯪꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯀꯨꯏꯟꯇ꯭ꯔꯤꯠꯅ "ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯋꯥꯁꯛꯈꯤꯕ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯄꯥꯡꯊꯣꯛꯄꯤꯒꯗꯕ ꯅꯠꯇ꯭ꯔꯥ" ꯍꯥꯏꯔꯝꯃꯤ꯫ ꯑꯦꯛꯕꯥꯔꯠꯅꯁꯨ "ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ" ꯍꯥꯏꯔꯤ꯫ ꯀꯨꯏꯟꯇ꯭ꯔꯤꯠꯅ "ꯑꯩꯅ ꯑꯗꯣꯝꯗ ꯊꯥꯖꯗꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯑꯗꯣꯝꯕꯨ ꯌꯦꯡꯖꯕ ꯃꯇꯝꯗ ꯏꯁꯥꯃꯛ ꯑꯣꯏꯅ ꯎꯖꯕꯒꯨꯝ ꯇꯧꯏ" ꯍꯥꯏꯗꯨꯅ ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫
ꯑꯦꯛꯕꯥꯠꯅ ꯀꯨꯏꯟꯇ꯭ꯔꯤꯠꯇ ꯑꯃꯨꯛ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯟꯗꯨ ꯈꯟꯒꯅꯨ ꯍꯥꯏꯔꯝꯂꯒ ꯑꯦꯛꯕꯥꯠꯁꯤ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯛꯕꯥꯠꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯐꯝ ꯀꯥ ꯑꯁꯤꯗ ꯆꯪꯉꯛꯇꯨꯅ ꯎꯄ꯭ꯔꯥꯡ ꯎꯞꯇꯨꯅ ꯇꯥꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯗ "ꯏꯁꯣꯔ, ꯅꯪꯅꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯤꯕꯅꯤ, ꯑꯩꯍꯥꯛ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯠꯇꯒꯦ ꯍꯥꯏꯕꯗꯨꯁꯨ ꯅꯪꯅꯗꯤ ꯈꯪꯂꯤꯕꯅꯤ, ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯄꯤꯕꯤꯒꯗꯕ ꯗꯟꯗꯤ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯪꯏ꯫ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡ ꯑꯩꯅ ꯂꯩꯒꯗꯕ ꯃꯐꯝꯗꯨꯗꯤ ꯃꯩꯅꯨꯡꯗ ꯑꯣꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯄꯥꯞ ꯑꯣꯏꯒꯗꯕ ꯊꯕꯛꯁꯤꯡꯁꯤ ꯇꯧꯕꯗ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯩꯁꯨ ꯏꯁꯣꯔꯁꯤꯡꯒꯤ ꯁꯔꯒꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯑꯁꯦꯡꯕ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯒꯤ ꯄꯥꯟꯗꯝꯁꯤꯡ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗ ꯈꯣꯏꯔꯝꯃꯣ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯣꯏꯔꯝꯒꯅꯤ"꯫ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠ ꯑꯁꯤ ꯅꯍꯥꯟꯈꯩ ꯎꯗꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯃꯥꯡꯗ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯁꯤ ꯃꯨꯠꯊꯠꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯀꯤꯔꯇꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯍꯦꯔꯜꯅ ꯕꯤꯌꯣꯟꯕꯨ ꯋꯥꯔꯤ ꯑꯃ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯁꯨ ꯍꯦꯔꯜꯗ ꯆꯤꯡꯅꯕ ಮಿꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯍꯦꯔꯜꯅ ꯕꯤꯌꯣꯟꯗ "ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ "ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯈ꯭ꯔꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯍꯦꯔꯜꯅ "ꯑꯩꯕꯨ ꯍꯥꯠꯅꯕꯒꯤ ꯃꯔꯝꯁꯤꯡ ꯑꯗꯨ ꯅꯪꯉꯣꯟꯗ ꯁꯨꯡꯄꯤ ꯄꯤꯗꯅꯕ ꯍꯣꯠꯅꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯕꯤꯌꯣꯟꯅ ꯍꯦꯔꯜꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ "ꯃꯗꯨꯅ ꯅꯪꯅ ꯍꯥꯏꯖꯕꯅꯤ, ꯑꯩꯁꯨ ꯃꯔꯝꯁꯤꯡꯗꯨ ꯊꯤꯗꯨꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯎꯔꯥ" ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯈ꯭ꯔꯦ꯫ ꯍꯦꯔꯜꯅ "ꯇꯨꯡꯅ ꯇꯨꯡꯒꯤ ꯑꯣꯏꯈ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯄꯨꯜꯂꯤꯕꯅꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯦꯔꯤꯁ ꯆꯠꯇꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯀꯅꯤ, ꯂꯨꯠ ꯀꯌꯥ ꯑꯃꯁꯨ ꯇꯧꯒꯅꯤ, ꯑꯩꯒꯤ ꯍꯤꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯗꯨꯅ ꯄꯦꯔꯤꯁꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯔꯜꯁꯨ ꯂꯥꯎꯔꯛꯂꯤ꯫ ꯕꯤꯌꯣꯟꯗꯤ ꯍꯦꯔꯜꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯕꯁꯨ ꯃꯐꯝꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜꯒꯤ ꯑꯣꯏꯕ ꯖꯍꯥꯖꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯀꯤꯔꯇꯦꯀꯠ ꯇꯝꯅ ꯂꯥꯛꯂꯤ꯫ ꯍꯦꯔꯜꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥ ꯍꯥꯜꯐꯗꯟꯒꯁꯨ ꯎꯅꯈ꯭ꯔꯦ꯫ ꯍꯦꯔꯜꯅ ꯍꯧꯖꯤꯛ ꯃꯅꯥꯎꯄꯥꯕꯨ ꯔꯦꯒꯅꯔꯕꯨ ꯎꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯦꯔꯜꯅ ꯔꯦꯒꯅꯔꯗ "ꯉꯁꯤ ꯑꯩꯒꯤ ꯖꯍꯥꯖꯁꯤꯡꯗꯨ ꯌꯧꯔꯛꯂꯦ, ꯃꯁꯤꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ, ꯃꯃꯤꯡꯅ ꯍꯥꯜꯐꯗꯟ ꯍꯥꯏꯅ ꯀꯧꯏ"꯫ ꯃꯅꯥꯎꯄꯥꯗꯁꯨ ꯔꯦꯒꯅꯔꯁꯤ ꯃꯁꯛ ꯇꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯦꯒꯅꯔꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯄꯥꯔꯇꯤ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯁꯤ ꯒꯦꯝ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯃꯌꯥꯝꯁꯤꯕꯨ ꯑꯃꯨꯛ ꯔꯦꯒꯅꯔꯅ ꯌꯨꯝꯊꯛ ꯑꯃꯗ ꯌꯤꯗꯨ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯇꯣꯡꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯌꯤꯗꯨꯅ ꯔꯦꯒꯅꯔꯗ "ꯃꯌꯥꯝꯁꯤꯅ ꯊꯤꯔꯤꯕꯁꯤ ꯅꯪ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ "ꯑꯩꯅꯗꯤ ꯑꯗꯨꯝꯅ ꯈꯟꯗꯦ" ꯍꯥꯏꯗꯨꯅ ꯍꯤꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯤꯗꯨꯁꯨ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯂꯣꯡꯅ ꯍꯤꯞꯊꯔꯛꯇꯨꯅ "ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯟꯗꯨ ꯀꯔꯤꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯆꯤꯟꯗ "ꯄꯦꯔꯤꯁ" ꯍꯥꯏꯅ ꯄꯜꯂꯛꯂꯤ꯫ ꯌꯤꯗꯨꯅ "ꯑꯗꯣꯝꯅ ꯃꯐꯝꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛ ꯈꯟꯕꯗ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯑꯃ ꯐꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ" ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ "ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯔꯥꯟꯕꯅꯤ, ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ, ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁ ꯑꯁꯤ ꯌꯥꯝ ꯋꯥꯡꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁ ꯑꯁꯤ ꯁꯨꯝ ꯁꯨꯝ ꯅꯦꯝꯊꯔꯛꯂꯤ" ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯌꯤꯗꯨꯗ ꯑꯣꯟꯖꯟꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯔꯛꯂꯤ꯫ "ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯝ ꯑꯃꯗ ꯑꯩꯒꯤ ꯃꯤ ꯀꯌꯥꯕꯨ ꯈꯨꯟꯗꯥꯗꯨꯅ ꯊꯝꯃꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯂꯝꯗꯝꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯄꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯅ ꯑꯩꯅ ꯊꯝꯕꯅꯤ꯫ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯥꯞ ꯑꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯄꯨꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯁꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯈꯪꯍꯜꯂꯕꯅꯤ" ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯌꯤꯗꯨꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ "ꯑꯩꯒꯤ ꯏꯄꯥꯗꯨꯁꯨ ꯅꯤꯡꯊꯧꯅꯤ" ꯍꯥꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯐ꯭ꯂꯣꯀꯤꯒꯤ ꯍꯦꯜꯒꯥꯒꯁꯤ ꯄꯥꯔꯇꯤ ꯑꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯆꯪꯉꯛꯄ ꯎꯕꯗ ꯍꯥꯜꯐꯗꯟꯅ ꯍꯦꯔꯜꯗ "ꯅꯤꯄꯥ ꯑꯁꯤ ꯀꯅꯥꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯅ "ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯐ꯭ꯂꯣꯀꯤ ꯀꯧꯕꯅꯤ, ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯃꯍꯥꯛꯀ ꯔꯦꯒꯅꯔꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯥꯏ, ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯕꯨ ꯀꯧꯁꯟꯗꯨꯅ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯍꯥꯜꯐꯗꯟꯅ ꯐ꯭ꯂꯣꯀꯤꯗ "ꯅꯪꯅ ꯁꯥꯕ ꯍꯤꯒꯤ ꯃꯇꯦꯡꯗꯒꯤ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯄꯨꯡꯑꯣꯟ ꯑꯣꯟꯍꯟꯈ꯭ꯔꯕꯅꯤ, ꯅꯪꯗꯤ ꯄꯨꯔꯥ ꯖꯥꯗꯨꯒꯔ ꯑꯃꯅꯤ, ꯔꯦꯒꯅꯔꯅ ꯉꯁꯤꯒꯤ ꯐꯤꯕꯝ ꯌꯧꯔꯛꯂꯤꯕꯁꯤꯁꯨ ꯅꯪꯅ ꯑꯣꯏꯍꯜꯂꯛꯄꯅꯤ, ꯑꯗꯨꯒ ꯉꯁꯤꯅ ꯃꯥꯅ ꯅꯪꯕꯨ ꯏꯟꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯅꯣꯛꯇꯨꯅ "ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯅ ꯑꯦꯊꯦꯜꯁꯇꯦꯟ ꯀꯧꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃꯕꯨ ꯍꯥꯠꯈꯤ" ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤꯗ ꯇꯝꯂꯤ꯫ ꯍꯦꯜꯒꯥꯅꯗꯤ ꯃꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯣꯝꯗꯅ ꯔꯦꯒꯅꯔꯅ ꯌꯤꯗꯨ ꯀꯧꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤ ꯏꯔꯨꯖꯕꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯐ꯭ꯂꯣꯀꯤꯅ ꯑꯥꯏꯕꯔꯕꯨ ꯑꯉꯥꯡ ꯃꯌꯥꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯔ ꯑꯁꯤꯗ ꯄꯨꯁꯟꯗꯨꯅ ꯁꯥꯟꯅꯕ ꯑꯁꯤ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯐ꯭ꯂꯣꯀꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯑꯥꯏꯕꯔꯒꯤ ꯃꯃꯥ ꯁ꯭ꯂꯣꯛ ꯑꯃꯗꯤ ꯍꯦꯜꯒꯥꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯪꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯑꯥꯏꯕꯔꯅꯁꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯁꯤꯗꯒꯤ ꯑꯃꯨꯛ ꯃꯨꯟꯗꯨꯅ ꯄꯣꯠ ꯑꯁꯤ ꯑꯥꯏꯕꯔꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯆꯦꯟꯁꯤꯟꯗꯨꯅ ꯑꯥꯏꯕꯔꯗꯒꯤ ꯄꯣꯠ ꯑꯁꯤ ꯃꯨꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯥꯏꯕꯔꯁꯤ ꯁꯥꯎꯔꯛꯄꯗꯒꯤ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯃꯨꯟꯒꯦ ꯇꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁ꯭ꯂꯣꯛꯅꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯑꯥꯏꯕꯔꯕꯨ ꯀꯣꯟꯗꯨꯅ ꯑꯉꯥꯡꯁꯤꯅ ꯄꯥꯈꯠꯂꯤꯕꯁꯤ ꯊꯦꯝꯖꯤꯟꯗꯨꯅ ꯄꯨꯁꯟꯈ꯭ꯔꯦ꯫
ꯐ꯭ꯂꯣꯀꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯑꯥꯏꯚꯔꯕꯨ ꯁꯥꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁꯦꯝꯂꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯂꯦꯒꯔꯊꯥꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯂꯦꯒꯔꯊꯥ ꯑꯁꯤ ꯀꯥꯐꯀ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯄꯛꯆꯕ ꯗ꯭ꯔꯦꯁ ꯀꯌꯥ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯁꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯤꯌꯣꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯃꯍꯥꯛꯀꯤ ꯃꯦꯞ ꯑꯁꯤ ꯌꯦꯡꯗꯨꯅ ꯑꯦꯂꯦꯟꯗꯔꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯣꯔꯕꯤ ꯑꯁꯤ ꯆꯪꯉꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯁꯤ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯕꯤꯌꯣꯟꯅ ꯈꯨꯗꯣꯞ ꯑꯗꯨ ꯑꯩꯕꯨ ꯍꯥꯠꯂꯣ ꯍꯥꯏꯅ ꯊꯥꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯐꯪꯈꯤꯕꯅꯤ, ꯅꯪꯅ ꯈꯪꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯇꯣꯔꯕꯤꯅ ꯃꯁꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯁꯤ ꯑꯇꯣꯞꯄ ꯑꯃ ꯁꯥꯖꯜꯂꯛꯂꯤ꯫ ꯇꯣꯔꯕꯤꯅ ꯕꯤꯌꯣꯟꯗ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯗꯤ ꯂꯩ꯫ ꯃꯐꯝꯁꯤꯗ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯔꯤꯁꯨ ꯑꯃꯠꯇ ꯊꯝꯗꯦ꯫ ꯑꯩꯅ ꯏꯆꯥꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯁꯤꯒꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯁꯨ ꯇꯣꯔꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯣꯔꯕꯤꯅ ꯁꯥꯎꯔꯤꯕꯁꯤ ꯊꯦꯝꯅꯕꯒꯤꯗꯃꯛ ꯑꯣꯏꯅ ꯁꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯔꯕꯤꯁꯨ ꯃꯄꯨꯛꯅꯤꯡꯁꯤ ꯑꯣꯜꯂꯛꯇꯨꯅ ꯅꯪꯅ ꯉꯁꯥꯏ ꯄꯥꯏꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯑꯦꯂꯦꯟꯗꯔꯒꯤꯅꯤ, ꯃꯄꯥ ꯍꯣꯔꯤꯛꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗꯒꯤ ꯕꯤꯌꯣꯟꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯁꯤꯗꯅ ꯂꯦꯒꯔꯊꯥꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯀꯥꯐꯀ ꯂꯦꯒꯔꯊꯥꯒꯁꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯀꯥꯐꯁꯤ ꯍꯧꯖꯤꯛ ꯂꯦꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯁꯤꯅꯁꯨ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯇꯨꯅ ꯌꯥꯏꯐ-ꯃꯪꯒꯣꯜ ꯀꯌꯥ ꯑꯃ ꯄꯤꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯦꯒꯔꯊꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯐꯅ ꯃꯈꯥ ꯇꯥꯗꯨꯅ ꯂꯦꯒꯔꯊꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯂꯩꯔꯕꯁꯨ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯅꯪꯕꯨꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯒꯔꯊꯥꯗ ꯅꯨꯡꯁꯤꯔꯕ ꯀꯦ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯅꯁꯨ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗꯒꯤ ꯁꯣꯔꯤ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯀꯥꯐꯇ ꯊꯤꯟꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯂꯦꯒꯔꯊꯥꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯃ ꯉꯥꯛꯂꯤꯕꯅꯤ꯫ ꯃꯃꯥꯡꯗ ꯀꯥꯐ ꯃꯁꯥꯃꯛꯇ ꯍꯥꯏꯈ꯭ꯔꯕꯅꯤ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤ ꯊꯣꯛꯂꯤ꯫ ꯀꯥꯐꯁꯨ ꯍꯧꯖꯤꯛ ꯇꯞ ꯇꯞꯅ ꯂꯦꯛꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁꯤꯟ ꯍꯥꯏꯕꯗꯨ ꯃꯁꯤꯅ ꯑꯣꯏꯔꯦ꯫ ꯂꯦꯒꯔꯊꯥꯅꯁꯨ ꯀꯥꯐꯄꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯒ ꯃꯈꯨꯠ ꯃꯁꯥꯗ ꯏ ꯇꯩꯗꯨꯅ ꯃꯍꯥꯛꯅ ꯁꯥꯒꯠꯈꯤꯕ ꯅꯨꯄꯤꯁꯤꯡꯇꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯒꯔꯊꯥꯅ ꯃꯌꯥꯝꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯀꯥꯐ ꯉꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅꯁꯨ ꯂꯦꯒꯔꯊꯥꯒꯤ ꯖꯣꯏ ꯂꯥꯎꯗꯨꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫